थौबाल डिस्ट्रिक्ट के मनुंग चनबा खोंगजोम चिंगथा मनिंग लेकाई दलेबी नुपी अमना महाकी हेक पोकचबी मचा नुपी अमा हात्रे मसासु थांगना थिंजिनजदुना सिजनबा होनरबदगी अरुबा फिबमदा लाइकनख्रे हाइरी थौदोक थोकफमदगी फंगबा पावमगी मतुंगिना थौदोक अदो ngase ayo pung 6 rom tabaduaida thokibani hairi chingtham ongbi priyadarshini chahi kunthra mapuroiba chingtham premjit kaubi nupi amana mahakna hek pokchabi chahi manga ga thamari khakta ngairibi kg class tamlibi nupi macha nupi bo hatkibani hairi pausina makhatana hai priyadarshini gi mapuroiba indo tibetan border police force ITBPF ta thabak tobani mak hauze Afghanistan da posting ta duna leibani handak marak priyadarshini yamna kiba khangba toina tawgali amadi tumbada su manglak nagali haiduna mon makhada thang suri ama thamlaga tumi hai ngarang midang su mahaki lai kurumbagi thoram ama pangthoki hairi haukiba ahing adu priyadarshini gi apokpina mahak pu sangduna leiramani ngasi ayok mahaki apokpina mahak tumba haudoklamlaga mayumda satkibani Gaiak Lairaga Laubagi Konjal Tanarakpadagi Imung Manungi Myoy Singna Mahaki Kada Changlubada Angang Adu E Taraga Priyadarshini na Thang Ama Pairaga Leptuna Leramani Oriba Pibam Adu Ubada Imungi Myoy Sing Kibana Priyadarshini gi Manakta Changbangam Nakide Maduda Priyadarshini gi Mataina Chensilaglaga Angang Adu Lauthoklaga Mangolda Puthorakibani Hairi Kudakta angang adu hospital da punaba honaringaida Priyadarshini na mahaki kadagi mapalda thoraklaga icha si aina tawbani icha gi thawai tadi kanbiu hairamlaga wanthakibani hairi miyam aduna chensilaga yengbada Priyadarshini gi mabukta thangna thinbagi asokpa adu unarakibani angang aduna hospital da pukhatpagi lambida laikhidibani Priyadarshini hauzi Rasmedi City ki ICU da laikanari hairi laikhidraba angang adugi hagchang aduna Jenims ki Mirel sangda thamkhre thogdo sigi matang da Khongjom Police Station na case ama lapatuna makata na tijinba hokre loinana mafam aduda forensic science ki team ama sulaktuna yengsin kre haina pausina makhatari